Wathok oirakpa yabagi mawongda Manipur yauna awang nongpok state pumnamak Bangladesh ki sarukni haina utpa map ama Bangladesh ki interim chief Mohammad Yunus na Pakistan ki joint chiefs of staff committee ki chairperson general Sahir Samsat Mirza da khudol tamkhre hiramasi ki matangda national ki pauchi the economic times ki report amana hai General Sahir Samsat Mirza na Bangladesh ki konung Dhaka da lakpada map adu khudol tawkhibani map adu da India ki northeast region da leiba tongan ba state sing Bangladesh ki saruk amani hain utli Dhaka da leiba Islamist group Sultanat e Bangla ki Greater Bangladesh ki wakhalon amani pandam adu chayet namba map asida mayek sing uba fangli Sultanat in Bangla ki Greater Bangladesh ki wakhalon asida India ki northeast region West Bengal Bihar ki Sarukhara Jharkhand Orissa amasung Myanmar ki Arakan region sing yauribani ngasi khudol tamkiba map ki saktam adu chahi asigi April thada Dhaka University da pangthokpa exhibition amadi han unake masigi matang da Congress ki Rajya Sabha ki MP Randip Singh Surjawala na chahi asigi August 15 da parliament puthoki Bangladesh ki interim chief Mohammad Yunus na India ki northeast region da leiriba state sing Bangladesh ki sharuk ne haina fongdorakli wasi handaki asina han manate miyo asina malim ki tongan balaipak ya da chatpa matamda Manipur yauna northeast ki state sing asi Bangladesh ki sharuk ne haina fongdokpa su leikhrabani Yunus na lokhalakliwa khongthang asigi matang na India ki external affairs ki union minister Jai Shankar na fongdokhibada India ga BIMSTEC ki leipak singa fauna navagi matangda northeast states sing asi khwaidagi maroiba pambay amani BIMSTEC tu yauriba leipak sing amanamagi mating pangna na bathorang lokhatlaga laklabasu Bangladesh na handakta India ngamkhai fauraga Nepal Bhutan amadi Myanmar tamna pochai puthok pusin tauna na bagi thorang torakliba sida India na ayaba pibalaiti haina Jai Shankar na fongdokpa leikrabani